MCD की ने है ना पुलिस ने लाइसेंस ने है ना तो दिक्कत होई बा ओके अदुगा अमुक सुम प्रॉब्लम जो अदुम लाखमन बगी कोइना अदुदी तोखरसे है ना ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯁꯥ ꯇꯥꯡꯈꯨꯜ ꯁ꯭ꯇꯣꯔ ꯍꯥꯟꯅ ꯍꯣꯇꯦꯜ ꯀꯩꯀꯥꯁꯨ ꯇꯧꯔꯝꯕꯅꯦ ꯍꯧꯖꯤꯛ ꯄꯣꯠꯇ ꯑꯣꯏꯅ ꯁꯤꯐ ꯇꯧꯔꯦ ꯁꯍꯔꯒꯤꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯀꯩꯀꯥ ꯑꯗꯒꯤ ꯁꯤꯒꯔꯦꯠ ꯉꯥ ꯑꯇꯥꯎꯕ ꯌꯦꯟ ꯑꯉꯧꯕ ꯌꯦꯟ ꯃꯈꯣꯡ ꯑꯗꯒꯤ ꯁꯥꯔ ꯃꯅꯨꯡꯁꯥ ꯀꯩꯅꯣ ꯂꯤꯚꯔ ꯑꯣꯏꯗꯣꯏꯔꯥ ꯁꯥꯔꯁꯦ ꯁꯟꯁꯥ ꯑꯗꯒꯤ ꯁꯤꯅ ꯌꯦꯟꯁꯥ ꯁꯤꯅ ꯀꯤꯂꯤ ꯆꯅꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯪꯒꯟꯒꯤ ꯀꯩꯅꯣ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯍꯤꯁꯤꯅ ꯁꯥꯔ ꯎꯇꯤꯅꯦꯕ ꯑꯗꯨꯝ ꯇꯦꯛ ꯑꯋꯦ ꯑꯃ ꯄꯤꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯇꯧꯗ꯭ꯔꯦꯕ ꯑꯣ ꯁꯤꯗꯁꯨ ꯏꯟꯖꯥꯡ ꯂꯩꯔꯝꯃꯤꯅꯦ ꯁꯤꯅ ꯑꯣꯛꯁꯥꯒ ꯀꯩꯒ ꯑꯣ ꯔꯦꯠꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕꯅꯣ ꯁꯥꯔ ꯄ꯭ꯂꯦꯠꯇ ꯆꯥꯝꯃ ꯑꯦꯅꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯦꯅꯤ ꯗꯤꯁꯇ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯚꯦꯖꯤꯁꯇꯤ 50ꯒꯨꯝꯕꯗꯒꯤ ꯑꯣ ꯆꯥꯝꯃꯗꯩ ꯑꯣꯏꯌꯦꯕ ꯀꯌꯥꯝ ꯆꯥꯎꯗꯣꯏꯅꯣ ꯀꯟꯇꯦꯅꯔꯁꯦ ꯁꯤꯁꯦ 300 ml 4 piece ꯑꯥꯗ ꯂꯩꯖꯤꯔꯣ 4 piece ꯑꯥꯗ ꯂꯩꯖꯤꯔꯣ ꯃꯁꯦ ꯑꯣ 100네ꯕꯀꯣ ꯑꯦ ꯌꯥꯝ ꯐꯩꯅꯦ ꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯑꯣꯏꯅ ꯊꯣꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯦꯟꯅ ꯍꯥ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯇꯧꯔꯝꯕꯗꯒꯤ ꯁꯤ ꯇꯦꯛ ꯑꯋꯦꯁꯤꯅ ꯀꯃꯥꯏꯅ ꯀꯩꯗꯧꯕꯒꯤ ꯁꯤꯐ ꯇꯧꯕꯤꯅꯣ ꯁꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯨꯗ ꯑꯩꯈꯣꯏ MCDꯒꯤ ne haina police ne license ne haina adum dictar oiba okay aduga court ta challo haraga adum court ta chatbatu akoi matam mangba ko mane ayuk pung nipan mapan da gawgani chakani halakbadati pung ahum mari da adudi matha sabne hele loini soi da adudi hoi adu sokudi si tawum phare thongagadi leirabako puning pujagrona natra sa अतोप कोई लोइना हाइबदि मणिपुर दा कोई फंगिबा नॉर्थ ईस्ट फंगिबा चिंजा कोई फंगिबा नत्रा होय इवन सांगदि आ मनुंगदा ले फ्रिज मनुंगदा ओ होरेन सी इंसां अनौब होरेन लाखन ओके सिंजु गुमसु दुम फंगेबा नत्रा सर सिंजु दि नाकोपी अदगी कोल्ड स्टोर तोंगनाबा कोई फ्रिज के का लोइ लेरे अतै मैबदि ड्राई आइटम हातने यंगबिरो बिगी कैनो जो योंचाक ते होरेन लागनि योंचाक से कयाम का पीगे सर ana yongtak nahandi tamagi ani chani gi manga tawrame next week ta amuka tamagi ahum tawe pangkhala ne ba horen pongkal ni adu horen lakpadu kramai lakpra magi week kramai lakpra du gi mutung oina ai to kuni adu kongkwa jidi kayam pi yang kai ne ba kongkwa jai khar logjai gi sir adu sida koi jana ba leidana ko कहीं पीनट्स कहीं कई तारे चनागुम्बा मंगल ताउब अतई सिना ड्राई आइटम मत ओइतारेको सर पिकलगुम्बा कोई लेदनको ngari yauba pickle adi umrok sidi kya oiduna sir sije yang khaira chamro sije sin chamne ba macha jin kram sije o piece taruk han ba ko macha jina adegi season at least 39 मरक तो पीस तना तो वेट न चले ओ साइज तो को मरक तो चावगी मुका पीस मंगा हाबु वेट तो आ चले सामरुई गुमसि क्या माइन तो है सामरुई की पैकेट यांkai बियो सी हाइक्रू हाउबनी ने कोई किसी ना करम दे उक्रुलम दे ओइजरो कोन दे ओ मार्केट लोने आई सी के तपुया ngang चानिंग म लई खोई ngang सिंग पुबी से सी क्या ओइदनो सर यांkai ने तो बसेंग माइ ngari दो ता ओइना लेरे सिदा को लाइनिंग बला फन दम खांग वन आशा जिदि थाइना दे लेरम ने कुइरम ने आशा जिदि खोई हनु गरे आशा ची हनु द्रे जुको मतक तक लेरम ने हाना होय साबम दो नत्र सा बि चानबा चापोत खरजु खोई लोकल लोइना इसा साजाबा तारे को खोई बि साबे ngapne सिने इसाना साजाबा को सर दो दिल्ली से सही क्या मुसुर के लेबि रे सही से आई 2005 से लापने ओ खा कुई कुन सुरे ने ओ यम नोय सर आई जु खम बा सा जे मत चंगु गे ना तो वेजिटेबल्स अमनुंग दे ले मनुंग दे हाबे चंगु जिरा सर एसम चांग ले सी जे सोन थम दे ना
ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯥꯔ? ꯁꯤ ꯍꯣꯔꯦꯟ ꯌꯦꯟ ꯁꯤꯡꯖꯨ ꯇꯧꯅꯤꯡꯉꯥꯏ ꯀꯥꯡꯍꯧꯅꯤꯕ. ꯑꯣ ꯌꯦꯟ ꯁꯤꯡꯖꯨꯅ ꯇꯣꯉꯥꯟꯅ ꯑꯃꯁꯨ ꯂꯥꯛꯇꯣꯏꯅꯦꯕꯀꯣ. ꯄꯦꯛꯀꯤꯡꯗ ꯑꯆꯥꯔ ꯄꯤꯔꯒ ꯑꯆꯥꯔꯗꯧꯅ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯦꯗꯤꯡ ꯂꯩꯔꯦ, ꯁꯣꯏꯕꯨꯝ ꯑꯀꯪꯕ ꯂꯩꯔꯦ. ꯁꯤꯅ ꯀꯩꯅꯣ? ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯥꯔꯈꯣꯡ ꯃꯣꯔꯣꯛ ꯑꯁ ꯍꯥꯏꯕꯗꯣ. ꯁꯤꯔꯥꯔꯈꯣꯡꯁꯦ ꯑꯩ ꯁꯤ ꯑꯃꯇꯗꯤ ꯄꯨꯖꯈꯤꯒꯦꯗꯅꯀꯣ. ꯁꯤ ꯑꯃꯁꯨ ꯂꯧꯖꯔꯒꯦ ꯁꯥꯔ. ꯑꯗꯒꯤ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯥꯔ? ꯂꯥꯏꯋꯥ ꯑꯀꯪꯕ. ꯂꯥꯏꯋꯥ. ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝꯁꯨ ꯂꯩꯔꯦ. ꯑꯗꯩ ꯉꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯉꯥ? ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯆꯥꯟꯅꯗꯦ, ꯍꯥꯏꯕꯗꯤ ꯂꯩꯅꯗꯦ. ꯁꯤ ꯉꯥꯔꯤ ꯁꯦꯝꯕ ꯉꯥꯗꯨꯅꯦꯕ. ꯃꯥꯅꯦ, ꯐꯥꯕꯧꯗꯣ. ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯔꯤꯗꯤ ꯃꯆꯥ ꯑꯣꯏꯗꯅ. ꯅꯥꯒꯥꯂꯦꯟ ꯈꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯕ. ꯑꯣ. ꯉꯥ ꯀꯥꯡꯕꯨꯒꯤ. ꯐꯔꯃꯦꯟꯗꯤ ꯇꯧꯕ, ꯑꯗꯣ ꯉꯥꯔꯤꯗꯤ ꯈꯔ ꯃꯥꯟꯅꯕ. ꯑꯩꯈꯣꯏꯒꯨꯝꯅ ꯁꯥꯏꯖꯅ ꯈꯤꯇꯪ ꯆꯥꯎꯈꯠꯄ. ꯁꯥꯏꯖꯅ ꯆꯥꯎꯈꯠꯄ. ꯇꯦꯁꯇꯤ ꯑꯗꯨꯝ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯃꯤꯂꯔ ꯑꯣꯏꯕ. ꯑꯩꯈꯣꯏ ꯈꯖꯤꯡ ꯀꯩꯀꯥ ꯑꯌꯥꯏꯕ. ꯑꯗꯩ ꯑꯁꯤꯁꯨ ꯉꯥ ꯀꯩꯅꯣ ꯑꯣꯏꯇꯥꯔꯦꯅꯦꯀꯣ. ꯁꯤ ꯉꯥ ꯑꯣꯏꯇꯥꯔꯦ. ꯉꯥ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ. ꯑꯣꯀꯦ. ꯑꯗꯒꯤ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔꯦ. ꯊꯨꯝꯌꯥꯛꯄꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯔꯥꯖꯃꯥ, ꯇꯨꯅꯤꯡꯈꯣꯛ, ꯍꯋꯥꯏ ꯃꯨꯕꯤ ꯂꯩꯔꯦ, ꯇꯣꯡꯅꯤꯡꯈꯣꯛ ꯂꯩꯔꯦ, ꯑꯂꯨ ꯑꯗꯒꯤ ꯑꯉꯥꯡꯕ, ꯁꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ, ꯁꯣꯏꯕꯨꯝ, ꯑꯗꯒꯤ ꯁꯤꯗꯁꯨ ꯉꯥꯝ ꯂꯩꯔꯦ. ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖ, ꯆꯥꯏꯅꯤꯁ ꯀꯣꯕꯤ ꯍꯥꯏꯕ꯭ꯔꯥ? ꯑꯣ. ꯀꯣꯕꯤ ꯃꯁꯣꯏ ꯑꯃ. ꯑꯣꯀꯦ. ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯅ ꯁꯥꯔꯒꯤ ꯀꯤꯠꯆꯟ ꯑꯣꯏꯅ ꯁꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯐꯖꯅ ꯁꯦꯠꯑꯞ ꯇꯧꯔꯦ. ꯕꯠ ꯂꯥꯏꯁꯦꯟꯁꯀꯤ ꯏꯁꯨ ꯈꯔ ꯂꯩꯌꯦꯅ ꯁꯥꯔꯒꯤꯁꯦ. ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯥꯔ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯁꯦ ꯕꯟ ꯇꯧꯈꯤꯕ? ꯕꯟ ꯇꯧꯕꯁꯤꯗꯤ ꯍꯥꯟꯅꯗꯤ ꯕꯤꯐꯣꯔ ꯀꯣꯔꯣꯅꯥꯗꯗꯤ ꯂꯩꯔꯝꯃꯦ. ꯑꯥꯐꯇꯔ ꯀꯣꯔꯣꯅꯥ ꯊꯤꯡꯈ꯭ꯔꯒ ꯑꯥꯐꯇꯔ ꯀꯣꯔꯣꯅꯥꯁꯤꯗ ꯆꯥꯐꯝ ꯈꯔ ꯁꯦꯝꯔꯝꯃꯦ. ꯇꯦꯕꯜ ꯑꯃꯅꯤ ꯍꯥꯞꯔꯝꯃꯒ ꯂꯩꯔꯝꯃꯦ. ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯝ ꯂꯥꯛꯃꯟꯕꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯇꯣꯛꯈ꯭ꯔꯁꯦ ꯍꯥꯏꯅ ꯇꯣꯛꯈ꯭ꯔꯦ. ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯃꯌꯥꯝ ꯇꯧꯅꯔꯤꯁꯤ ꯃꯣꯏꯗꯤ ꯀꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ? ꯂꯩ ꯄꯨꯂꯤꯁꯀꯤ ꯑꯃ, ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯗꯤ ꯃꯣꯏꯗ ꯂꯥꯏꯛ ꯀꯃꯟ ꯍꯥꯏꯒꯦꯔꯥ, ꯁ꯭ꯇꯥꯐ ꯌꯥꯝ ꯂꯩꯕꯅꯤꯅ ꯀꯣꯔꯠꯇ ꯆꯠꯂꯁꯨ ꯁ꯭ꯇꯥꯐ ꯈꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯥꯐꯁꯨ ꯑꯟꯗꯔ ꯁ꯭ꯇꯥꯐ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛꯀ ꯁ꯭ꯇꯥꯐꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯑꯗꯨ ꯈꯣꯠꯄ ꯂꯩꯕ ꯗꯨꯀꯥꯟꯗꯣ. ꯁꯥꯔ ꯑꯩꯅ ꯋꯤꯁ ꯇꯧꯅꯤꯡꯕꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯋꯥꯟꯁ ꯐꯣꯔ ꯑꯣꯜ ꯑꯃꯨꯛꯇꯪ ꯂꯥꯏꯁꯦꯟꯁꯀꯤꯁꯦ ꯀ꯭ꯂꯤꯌꯔ ꯇꯧꯒꯦ ꯇꯥꯔꯗꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯑꯁꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯥ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯥꯅꯤꯗꯣ, ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦꯀꯣ. ꯊꯥꯏꯅ ꯆꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯅꯤꯡꯕꯗꯣ ꯑꯃꯨꯛꯀ ꯍꯧꯕ ꯑꯣꯏꯁꯅꯨ ꯁꯥꯔ. ꯏꯆꯦ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯈꯜꯂꯤꯌꯦ. ꯂꯥꯏꯛ ꯚꯦꯖꯤꯇꯦꯕꯜꯁ ꯍꯥꯡꯕꯁꯤꯁꯨ ꯈꯔ ꯋꯥꯔꯦ. ꯃꯤ ꯑꯗꯨꯝ ꯌꯨꯝꯗꯒꯤꯁꯨ ꯃꯤ ꯊꯥꯔꯛꯅꯤꯉꯥই ꯂꯩꯇ꯭ꯔꯦ. ꯑꯗꯨꯒꯤ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯄ꯭ꯔꯣꯄꯔ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤꯌꯦ. ꯑꯗꯨꯅ ꯐꯅꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯤ ꯃꯍꯥꯎ ꯍꯧꯗꯣ. ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯌꯦꯕ. ꯃꯥꯅꯦ ꯃꯥꯅꯦ, ꯂꯣꯌꯦꯜ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦ. ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯡꯃꯤꯟꯅꯔꯛꯄ ꯇꯦꯁꯇꯨ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯝ ꯂꯥꯛꯔꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯁꯥꯏꯠꯇ ꯐꯝꯔꯒ ꯑꯗꯨꯝ ꯂꯦꯞꯔꯒ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯂꯩꯕꯅꯦ ꯀꯁꯇꯃꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ. ꯂꯩꯅ ꯁꯥꯔ ꯊꯥꯏꯅ ꯆꯥꯈꯤꯕ ꯇꯦꯁ ꯑꯗꯣ ꯑꯃꯨꯛꯀ ꯐꯤꯜ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯃꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒꯨꯝꯕꯅꯦꯕ. ꯖꯁ ꯅꯣꯠ ꯐꯣꯔ ꯗ ꯏꯇꯤꯡꯒꯤ ꯅꯠꯇꯕ, ꯖꯁ ꯐꯣꯔ ꯗ ꯃꯦꯃꯣꯔꯤꯁꯀꯤ ꯂꯥꯛꯄꯗꯣ. ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔꯒꯤꯁꯦ. ꯁꯦꯠꯑꯞꯁꯨ ꯑꯗꯨꯝ ꯍꯧꯖꯤक ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯤ. ꯑꯗꯣ ꯁꯥꯔꯁꯨ ꯍꯧꯖꯤꯛ प्लान ꯇꯧꯔꯤꯌꯦ ꯃꯈꯥ ꯇꯥꯅ ꯍꯥꯡꯇꯣꯛꯄꯒꯤ. ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯤꯂꯤꯇꯤꯅꯤ. ꯁꯣ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯁꯤꯗ ꯍꯩꯇꯨꯞ ꯑꯆꯥꯔꯁꯨ ꯂꯩꯔꯦ. ꯍꯩꯇꯨꯞ ꯑꯆꯥꯔ, ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯩ ꯍꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯥꯔ. ꯑꯗꯨ ꯍꯩꯔꯤꯛ ꯍꯥꯏꯕ꯭ꯔꯥ? ꯑꯣ ꯍꯩꯔꯤꯛ ꯍꯥꯏꯕ. ꯑꯗꯣ ꯍꯩꯇꯨꯞꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯇꯕ꯭ꯔꯣ ꯁꯦ? ꯍꯩꯇꯨꯞꯇꯤ ꯂꯩꯇꯦ. ꯂꯩꯇꯤꯌꯦ. ꯑꯣ ꯁꯤꯁꯨ ꯈꯤꯇꯪ ꯂꯧꯈꯤꯒꯦ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕꯀꯣ. ꯑꯗꯒꯤ ꯁꯤꯃ ꯂꯩꯔꯦ, ꯁꯤꯔꯥꯔꯈꯣꯡꯗꯣ ꯑꯗꯨꯃꯒ ꯂꯧꯖꯈꯤꯒꯦ ꯁꯥꯔ. ꯑꯗꯣ ꯁꯥꯔ ꯍꯣꯏꯒꯤꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯦ. ꯄꯣꯠ ꯈꯔꯁꯨ ꯂꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯩꯇꯨꯞ, ꯑꯗꯒꯤ ꯀꯩꯅꯣ ꯍꯣꯏ, ꯃꯣꯔꯣꯛ ꯍꯣꯏ, ꯑꯗꯨ ꯃꯌꯥꯝ ꯂꯧꯔꯦ. ꯁꯥꯔꯅ ꯐꯖꯅ ꯇꯥꯛꯄꯤꯔꯦ, ꯃꯅꯨꯡ ꯆꯪꯉꯒ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯔꯦ. ꯁꯣ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯁꯨ ꯍꯥꯡꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯤꯌꯦ. ꯍꯣꯞꯐꯨꯜꯂꯤ 2025 ꯕꯤꯐꯣꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ, ꯈ꯭ꯔꯤꯁꯃꯥꯁ ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯑꯣꯏꯕꯤꯌꯣ. ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯥꯛꯀꯦ ꯋꯤꯠ ꯐꯦꯃꯤꯂꯤ. ꯑꯦꯟ ꯋꯤꯁ ꯌꯨ ꯕꯦꯁ ꯑꯣꯐ ꯂꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯊꯦꯡꯛ ꯌꯨ.